Russia amadi Ukraine gi war Russia gi Lanmee chanipan Hatkhre Haina Ukraine claim Toukhre Russia amadi Ukraine gi lan hena kansilak paga loinana amana amage Lanmee hale Haina claim tauba hengalakle masigi manungchana Russia gi President Vladimir Putin gi pauktak matungina laibak adugi troops na full scale invasion amaga loinana Ukraine da military operation haukraba matung Russia gi Lanmee chanipan hena Hatkhre Haina Ukraine gi maikai dagi claim taurakre Hiram masiga mari lainana Ukraine gi Defense Deputy Minister Hana Malayarna phongdokhibagi matungina yeknabagi aircraft unit taret yauna helicopter unit taruk teng unit kuntra hena mangan khibaga loinana yeknaba singi Lanmee chawrangna chanipan lom Hatkhre haire amaromda Ukrainian army gi general staff na phongdokhibada Russia gi teng sing kip tamna sangsilagli adubu makhoi hujik phawbagi oinadi City asigi ngamkhai ge Ivankov ka nakna leiba mafam singda lan soknaba yauri haike nakal amaromda Russia gi forcing na akan bamongda taksilakpaga loinana hawjik phawbada Ukraine ge miyoi chamaga kuntra hena sihankhre kip ki mafam singda pokhaibagi makhol sing tari haire Russia amadi Ukraine gi marakta soknariba lan hena kansilakhibaga loinana kipu Russian troops singdagi ngakthongna bagi damak Ukraine city asigi miyamda Lan gi khusukulai sing yan Toukhre Haina report amana haire PM Modi na Russia gi president da khudakta lan lep na bakhangan khre Prime Minister Narendra Modi na ngarang numidang Russia gi president Vladimir Putin da khudakta lan lep na ba khangan khibaga loina na Ukraine da lairiba Bharat masa sing asok apan nanghandana ba sukhangan khre haire amarom da Bharat ta lairiba Ukraine gi embassy na phongdokibada Russia na sathariba military gi akhanaba operation da micham samaga yankhai hena sire haike Amaromda United Nations gi Security Council amade European Union amasung atai leiba kaya nasu khudakta lan lep na bakhangan khre America amadi European Union na amukta oikhidriba mawongda mamangge kaya dagi hena chauba sanction thamkhre United Nations na khudakta lan lep na bakhangan khibaga loinana thawong adubu condemn taukhre NATO nasu oiragliba phibam ase khanari haikhre Amaromda Ukraine da leriba Bharat macha sing evacuate taunaba Khanaba hore haire amaromda Russia na Ukraine gi mafam kaya haujiksu koisinduna thamlaga missile sizinaduna thugaibagi thabak leptri haire Ukraine gi president na phongdokhibada laibak asina ninghanaba leitana thengnagani haikhre Russia gi asset khudingmak freeze tawsilagane Joe Biden America da leiriba Russia gi asset khudingmak freeze tawsilagani haina US president Joe Biden na laukthokre White House ta Joe Biden na wangang laduna Russia na Ukraine da hawjik chathariba lana se Russia gi president Vladimir Putin na hawdokpane Russia gi thawong asigi mayokta tongan ba khongthang kaya paikhatuna Russia bu para tambigani haike Joe Biden na lokhalagliba khongthang singi manungda America da Russia gi bank mari Russia gi konung oriba Moscow gi anakpada leiba senja thumja tawduna sel paidaba billionaire sing amade makhoi gi imung manungda akan ba mijeng changsinba amasung America da lairiba Russia gi asset singsu freeze tawsinana ba warep laure US ki troops singna Ukraine gi hawjik lairiba irang asida khud thingsiloi haina laukthokrabasu NATO gi nongpok thangba saruk ngak senana bagi damag ground amade air forcing thadoklagani haina US Joe Biden na laukthokre Europe ta thadokadoriba US forcing ase landa saruk yana banate NATO gi chanminariba laibak sing amade awang thangbada lairiba laibak sing ngak senabani haina mahakna makha takhe aroi bada tabiriba pumnamakpu thagachari